ngasi numida wairam phongkiba tongan tongan manipuri siphongsinga masung thokiba thawdo wathoksingdagi maroibi ipausing meyamda thamjagi hanbada kanglai paki mairada gi lakusaraga khoirambal kaithil phambi imasingna separate administration piba yaro haidan wakat mifam satakre la loisin biu natrabadi kaithil phambi sing imalai baki damak thawai tharabasu thagani benodini lamdam asigi miyamna lok sabha gi mikhalda mihut oina khananaba MP anina manipur gi irang asi luisinanaba parliament gi mifam da pukhatgadabani khulngak libasing security force na fabi yaroi separate administration piba yaro haina khoirambal kaithil phambi imasing ngasi wakat mifam satakre wakat mifam aduga mari leidana manipur gi governor amadi chief minister gi bangalo tamna imasing na unaba rally ama lakpada Congress bon mamang na Manipur police ki masing yamlaba personal sina thatuna rally du mai pakan kidri ngasi taragani pansu lok sabha gi ahan ba mifam hobu numit ka mari leina khoirambal ima kaitil coordinating committee na sintuna demand sing asi taksiladuna ngasi ayuk pung 13 tapu matamdagi wakat khongjang asi sangsin kibani wakat khongjang asi ga mari leina lakpa ima singi rally du police na thatuna mai pakan kidrabasu kaithil phambi ima singna makhatana numi yungba matung pung taragani thui makhai taba phawbo khoirambal kaithil du wakat mifam sitakhi wakat mifam aduga mari leina khoirambal ima kaithil coordinating committee gi co convener hoidrom binodini na pawmising phongdo khibadi ngasi dagi haugaduriba taragani pansu lok sabha gi mifamda manipur gi miyamna lusingbo oina khalaba MP anina hauzik lamdam asida thokliba lani haina lo yaraba irangasi karamna lushingani haiba parliament puthoktuna khangadabani kanana terrorist no kanana khulngak lipano haibadu thidokpiu manipur lengana khulngak pa ngamdraga security singna khulngak libi isa sing phaba madi khulai lakholiba siyaningdi manipur bu thugaina basiliba central government ki thawong asi lamdam asigi pikliba angang singna phaba loina khangnarabani Maramaduna Kuki sing Manipur gi separate administration talibasi PBR Lana solution view natrabadi ima sing thawai tharabusu thagani masigi damak khoirambal kaithil fambi singna sapmanana libli central government lana solution na bohona bagi mahutta Kuki gi misang sang laga lairabadi ahum subanu pilan ama soidna tholakana ki ngasigi wakat mifam adu loiraba matung kaithil fambi ima singna mahoksagum sintha pangthoktuna kaithil famnaki atopa pawmuna MLA Paolienlal Haokip yauna Kuki singi separate administration pigadabani haina khongjang sangsinkre BJP gi MLA Paolienlal Kuki singi separate administration pigadabani haina Chuchampur gi miyam gi mifamda wangang gi saktam The Indigenous Tribal Leaders Forum ITLF ki miyang makhada Kuki NP Tengnopal na Kuki zogi political solution ama purana pa article 239A gi makhada union territory oi hello have demand ngasi ayuk Tengnopal Chuchampur Kangpokpida miyamna rally satpagaloidana Kuki miyam gi oiba mifam pangthokpada Saikot AC gi BJP gi MLA Paolienlal sarugyaduna Kuki singgi oiba separate administration ama pigadabani haina isang thouna ngangkhre Tengnopal district ki oina ngasi ayuk pung 10 helakpa duwaida Tengnopal district ta leidiba Kuki miyamna Tengnopal community hall dagi DC office Tengnopal phau rally satki ngasi gi rally edu public rally to expected political solution for the Kuki Jau haiba banner ki makhada satki loinana no political solution no peace haina thaba placard kya sijanaki tungna Kuki NP Tengnopal gi maikedi gi district adu gi deputy commissioner makoi gi demand sing yauba ayiba sirol amasu pisinki nakalama romda Chuchampur headquarter gi public ground ngasi ayuk pung 10 rom taba matamdagi hauna Indian Constitution ki article 239A gi makhada Kuki Jau miyam gi waroshin purakna ba union territory PU haina miyam punki mifam adu Kuki singi tokaiba separate administration PBU haina demand toba festul sijanaki miyam gi khongjang adu asawa thaudang loriba BJP gi Saikot AC gi MLA Paolienlal Haokip na wangang laduna Kuki singna taliba separate administration si phangdriba phawba Kuki miyam gu loinana mang asawa thaudang loduna akan ma khongjang changsing ne hanisu phongdoki Kangpokpi district ki oina sungasi committee on tribal unity kotu na sinduna Kangpokpi bazar da miyam gi asawa khongsat ama sakhibaga loinana Home Minister Amit Shah da Kuki Jau community gi political solution puraknaba memorandum amasu Kangpokpi DC gi khuthangna pisinkhre kotu gi chairman amadi general secretary na khuyek piduna Kangpokpi district ki DC gi khuthangna pisinkhiba memorandum adu da tuan ba demand kya tali demand sing adu gi manungda Kuki Jau pele singbu Kuki Jau regiment haina military unit ama oina
onthokpa hojik thoklibi irang asina kangpokpi chusambu tengnopal amadi moreda ana lenga mari leinaba polam kya yauna hidak langthakna singbagi awat pamayunaba mai masing amadi lainga ki thabak sangbagi matangda mayungnariba awaba khudong sadaba kya gi matangda palladuna tongwan ba lainga ama lehenduna kuki jau singweba legislature ama thamnaba wafam palli hainasu paushta makhatarakli atopa pawmana Zeribam railway platform da panduna lerakhiba urea bag lising yankhaiga tereka sahunga maudraga mathoi imphal da pushilagani matam sangna national highway kuntraga taret imphal jiri lambi da gari sathok chasin yadabana maram oiduna zeribam railway gi platform da panduna lerakhiba urea bag lising yankhaiga tereka sahunga maudraga mathoi bag nifugani thoi hayengdagi hauna imphal da pushilakpagi thabak paikhalagani haina Urea singmagi thabak tawriba transporter kangbuga pauksi esigi wari sanaba matamna phongdorakre pausina hai pusilagriba urea begasi Guwahati gi namrupta leiba Ragaputra Fertilizer Corporation nagini train pusilaglaba matungna zeribamdagi panthaba tawdana imphal pusilakadaba do zeri lambi da kuki nupi singna matam kaktuna lambi thingduna leirakhiba adudagi pusilakpa yaduna zeribam railway platform leirakhiban hari pauksi asida makatana phongdorakpagi matunginadi urea sing asi imphal pusilaknabagi damakta ngasi ahangba truck gari 15 imphal gi zeribam sangsinkhre hayengdagi hauna apanba leitana urea sing asi imphal pusilaklagani hiramasi gi matangna manipur lainga ki agriculture department gi maikei har pusilakpa gari sing imphal tamna sanglakpada karigomba makhalamati gi apanba pidana thabak pakhetkani agri Panba yabadi zeribam railway gi manakta urea sing pusilakpada thampham oinaba matik saba godown ama semgat piu haiduna transporter kayana manipur lainga ki agriculture department gi minister commissioner amadi director na singbada taksinduna lakibani aduba ngasi phawba thabak oina pangthok pidabadagi zeribam railway platform da har sing asi paiduna leirakhibagi maramni ningsing yabadi mamang sahidi zeribam platform la urea paiduna thamlingai matamda akan manong tarakpadagi amang ata kya thokpada natana akoibagi phibam da yamna sauna akaiba pibusu leikrabani hainasu pausta sumakhatari atoba pawmana manipur masama rhino masiga kona na fare west bengal gi darjeeling district ki manung sana nasalabari area da manipuri masani haiba nupama rhino masiga kona na fare hari pharaba miyaisi ki maming Ajit Kumar Singha kawi mangondagi 1.25 kg lumba rhino masi recover tawba ngamle hari Nasalabari area da rhino puduna satpa mioi khara leire haibagi paw phongbadi state forest department amadi SSB gi combined team amana joint operation sathaba matamda mioi asi rhino masi ga kona na fagat pangam khibana hari mioi asi dagi fagalaba rhino masi asi zoological survey of India gi office ta examine tawnabagi damakta division forest officer Karsium Division ki officer Debesh Pandey na thakre loina pharaba miyoisi Nasalbari Police Station na khusnakre West Bengal State Forest Department ki source ki matunginadi rhino masi karbar tawba miyoisi ngasi Assam amasung West Bengal State ani lonabagi marakta yamna toina satoksin tawre habigi paw phangmadigi miyeng sangsinduna rakpani loina pharaba miyoisi wangpong sathapa matamda rhino masi asi China amasung Nepal na singbana yonbagi thabak sathi loina China leibakna rhino masi asi maru oiba hidak sing sungmada sijnai masigi damakta rhino masi asi China da yamna dima lai haidi hanisu pausta pali atopa pawmana security force na khulai kya fagat pangamkhre Manipur Police Control Room dagi thadorakpa chirol amagi matung ina ngarang Kangpokpi district ki all Bizang dangrang satakhiba thibuhumbi thabakta khulai kaya marum fagat pangamle hari thagalaba khulai singadudi MA3 MK assault rifle ama magazine ga kona na 7.62 mm gi SLR ama KPR bi nungmai maru tara single barrel rifle ama improvised pompi ama nungmai maru hamna ba ama jacket ama mari khungu kharaga fangle hairiba mafam asida makhatana thibuhumbi thabak sathabada bunker ama su thugai kre hari Amaram Susambu district ki Kangbai Beles tagi local med pompi motor ani fagat pangamkhre hari nakala maramda national highway kuntraga taret amadi national highway 2 dagi pochai purakpa gari saniga humfuga mari amadi saniga marfuga taru akan section thorang loidan imphal tamni yorakre masiga loidan security ki section thorang lokhatpa oina tuan ba mafam samaga kunga tarukta checkpoint sing hangdokhibaga loinana singnaba miyoi samaga taruki mathakta wahong pong sataki adumapu thoina mi phami pundi yaukidi hari
Atopa Paumana, Waishil Maril Nak yet the Lamchops in the Saramba Dukan Kia Tak Tuna, Wairial Maril Ningtina, Tengtopiki Mai Pakna Satari. Sagolban Kaisam Amadi Nauria Pakang Lakpakendra, Humasiki Iram Nalasingi Marueba, Itinpam Ama Oriba, Nauria Pakang Lakpakendra, Faudun Seliba, Waishil Marilla Simatam Queen Manipulegana, Miyang Sangvidana, Lairaba Matum Handak Manipur. Mari Lainaba Department of Miyang Sangduna, Funjindra Leba, Waishal Maril Tengtopiki Tabusatavore. JCB and season of the Waishal Maril Gi Konungi Pumjinduna Leba, Levak Singlofuki Tabanga Sidiki Numitaraga Manganiki Mamangi Satarakli, Niam Kaina Waishal Marilgi Nagieta Sazilamba Dukwana Madi, Sankya Loinamak Lakto Ankre. Lakto Uyadaba Sankya to the Ektun Mankre, Waishal Maril Tengtopiki Tabas, Kaisamto Kendrigi Manungsana. Ngana Pitongi Sarugasi Power Yonova Tengtopiki Tabaka Satari, Waishal Maril Tengtopiki Tabas, the House of Power could Tabangam the Lady Basinaria Pahalapaki and the Mount Sangai Manning Laikai Pilo, Library Manatagi, Manning Rom the Sanction Hibatorial Marilasi, Shangopungam the Drun Lady, Haribo Waishal Maril Gisaruasi Housing Mapam Kiada, Punjinduna Labadigi, Ising Sendangam the Dun Lady, Masina Maram Oidra Matak Tangba, Waishal Maril Gisaru Mai Pakna, Tangtolabas Hariba Mapam Singasi, Pumjinduna Labana Aduma Ising Maukatuna Legatori. Maramaduna Hariba Mapamasi Shangdokpaga Luinana, Airport Mamang Digi, Ningomam Paugi, Waishal Marilgi Saruosi Mai Pangna Shangdok Piuhainasu, Praza section Kiadagi Fongdorakli. Makasa Tarakpo and Atopapom, Zeribamgi relief came the Lady Basingi Awaba Koknava, Mayampuno Honaminasi, Manihar. Zeribam the Tokli Lana Sinamaramoiduna, Boro Bekra subdivision Gimanungsana, Lamtai Kuno Madi. Lakoi Pungna Sing Mapam the Leva, Mita Yunkaya, Kuki Narco terrorists in the Maitado Pikibadigi, House Zeribam district headquartered Hang, relief camp Kiada, Sangzapam Loduna Lady, Miamgi, Awabako Navigi Damakta, Manipurgi to one Mapam the Zeribam the Mating Pong Navigi Damak, Lakli Bissing Amatu in a Punsinduna, Awabako Minasihana, Federation of Civil Society Folks, Ki President Manihana Fondokre. Mangnahai, Zeribam Sport Complex ki relief came the Miyamadu, Mapamaduda, Kudongsa Rabakia Mayuk Navadi, Zeri Higher Secondary School Amadi, Ate Topo relief came Kiar, Zeribam DC Gatana Dunatamle. Zeribamasi Yam Saba Matamoiba, Maramna relief came the labor musing, Anabakia Europe Yavigi Pibam Lake. Maduna Makoigi Safagadab Yingduna, Tuan relief came the Hongdok Tunatamani. Maduna Tuan SO Singna Zeribam the Laktuna relief came the Lady Basingi Mating Pangwina Bahonavada, Zeribam the Hana Leram Liva, Civil Society Organization, Zeri Development Organization, Zimpol, Manipur Youth Association, Zeribam the Sing Basinga, Hana Unoduna Puna Amatuena, Tatok the Sintaudu Tabak Packet Minasaki, Maunahai, Boro Bekra subdivision Gibanungsana Ladiba, Lamtai Kunawamadi, Lakoi Punda. Nahal Tuan Civil Society Organization Kiaga Luinana, Assam Rifles ki Matang Luinana Mapamaduki Oiriba, Pibam Yingshilure, Adubo Boro Bekra Dagina, Zeribam Paubuki Lambi Padingasida, Kokilamentuan Mayama Labanina Kudong Satabakia, Makatana Tokpuyai, Maduna Kuki Narco terroristing a Hadiba Mapamasidagi, Tato Kinaba Langan, Atupumatamda, Tabak Pekatam to it. Mauna Makatana Fondo Kibadi, Housing Zeribam District Headquarter Tuan Bamapam the Ladiva, relief came sing a Siguena, control room Amasu, Tamnava Tabak Pekale. Zeribam District DC Madi Marilena stops in the Su, Hiramasidi Henapun Sangviduna, control room Masigi, Matiang, relief came the Lady Basingi Matamatam Ueva, E. Pawamadi Awat Apas in Purama, Kangdoktuna, Men Katpa Namna Bohona view, High Kenasu, Paus the Pali. Makasa Tarakpo in Atopapomana, Makona Kolom Sablagalic EDV, Zeribamgi, Benila Kumaksamda, LMZina, Case Award P. Dunu Ikai Kumnakret. Differently able person wherever Angang Simbu Mima Nadri Haidun Mama Pak Oibising Madimiam, Kaidanunda, Tatita Winnet, Taubi Ridavni. Makoibu Mueba Mani, Makoi na Haina Bama, the Palms of Balambida. Lamzing Biragadi, my Papa Punsiama Soid and Oigin Haina, Light Minded Group LMZ Manipurgi Publicity Secretary Rakesh Naurim Fongdokre, Wapamasingasi Light Minded Group LMZ Manipur Ziribamgi Babu Parata Levi, Haksangi Pipa Mima Nadrabi, Binila Kubaksam Handak Haidokiba, Class 10 exam the Magwang Fangduna, Saunomai Paglakiba, the Puning Togat Poina, Sal, Momentum the Case Award on the Lupalising Manga Kushinabigi. Concert Kamari Lena Fondo Kibani. Group Asigi Secretary Ojit Surak Habam, no losing the Sakiva. Concert Aduda, Group Asigi Finance Secretary Kunjesul Makshatabam, Dr. Inauba no my team,
Makaya Moirangthem Surjit Ngangom Ingudam Moin Suryaki Loinana Sarat Toksom Mangsa Tabam Imo Sowa Babu Laisram Melsa Madi Ahong Sangbam Soshilana Singma Ziribam Gimasat Narva Mio Kasu Suryaki Kongsera Dugamari Lena Rakesh Norem the Makatana Fondo Kibadi Yamna Nungai Ribadi Vinilana Makona Kolom Sablaga Wadi Masa Madi Siding Sing Irambasini Mima Nadre Haina Puni Wakal Sonta Pataudana Manipuri Lona Madi Lettereser Bu Yokanabigi Wakalonda Waring Siding Irambasima Saptoko Pawi Manipuri Aiba Aibisina Vinila Kumaksambu support Taubinasi Manipursi art and culture Manzil Tharibis Teramani Asigumba Mapamasida Vinilana could not even Pangal Sakti Yaudre Hadagasu, Makona Kolom Sapnagalai, Pariba, exam Thari Vasigimatata, Warimasa, Siding Iduna, Manipura, Asoba, Mangal Piri, Vinilabu, LMZ Manipurgi, Makedi, Asoba, Tobimal Kambu Usari, Haikenasu, Paus the Fondoracli Makasa Tarapo and a Kangla Pauri Topamarueva update Kramana Tamzagi, PM Mudigi listing Makata Lebas, Kumang Sakshilagani, Bire. Se Minister Nongtombam Berena Mahaki X Tagalog propose Samada High Prime Minister Narendra Modi listing Makati Levas Sakotpa Make the Kumang Sakshilagani Prime Minister Narendra Modina Banarasi Sitegi Parliament ki member when a Wasak Loki Bagamari Lena Wapamasima Mahaki X Tagalakiba post Amada Fondo Kibani Mana Makata Ribidi Prime Minister Narendra Modi Akankan Bamasum Katopa Duna Mang Tarak Lusing Leva Signam Kailetana Sakolagani Haki Amaram the Minister ki Atopa X ki post Amadana Manipura Tuklibi Iranga Siga Mari Lane Union Home Minister Amit Sana Mayatang Balauduna Security Amasum Administrative Measure gi matang na awang mataki mipam ama pangtok raba matungda leba asita thokliba madi thoklibi isaw gi matang na mipam ama pangtokre mipam madura Manipura handak thena ki isaw amasum maduna sogalaba sing na piba relief measure sing gi matang na sukum na kanaki matam ga sunaraba flood monitoring system asina awanang poklamdam yauna leba sigi tungan ba mafam sing da sauna kana ba piragani asigumba mifam ama pangthoktuna Manipur isauna maram oiraga thengnariba awaba sing asi kokhonana ba khonabagi damak Union Home Minister Amit Shah bu thagali hainasu post asna makatari ado hausi ko ina di myam paw sumatang sa lusinjarage masumyam puna no ba update ngaminasi